mayambu ahanamuktada ikok nona taram noksiri. Ngasidi anaubu wari amamuk puraga laksari. Mamangai matamna thokiba thaudoksing khara collect tawjaraga semjaba anaubu wari ni. Ngasigi wari asina kari ama kamdoriba habadusu mayam punnamak taminarasi asoiba aranba kaya ama yarbasu ngakpigani. Tabirasi akoina nongna pujarakpa warida maibul paibi ahan matangka. Ngasidagina sahi kunthramaki mamangdadi magi lekai khunda mi tabagi sang asisu asuki matik yamna wali hai. Maruoina khungangi lamdadi lekai yamada yum manga taruktagi hena taramde hai. Mi yamna tadabanina magi law inkonsu asuki matik yamna phangne. Aduga amuksu inkon koibadu punna ngamdabanina atai lemba lamsing adudi narak monsongoduna isuk suklaga leiba kaya amusu yawi. Sa ucheksu marang kaina leiba aduga numidangi matamdasu singdagi lamhui laktuna khulakta loiba yen nganu pharaga pukibasu adum mayawi. Numidangi matamurlabadi yum yamna tadabanina magi changan charaga adum tumna khibani. Karigumata kaithen chatpa taragadi khongna kilometer 2-3 hena yamna sangna wana chanrami hai. Masina maram moiduna thabak kanna sunakhiba kayaduna matam sangna punsibasu makhoi kaya ngamde. Asumna matami khonglei matungina ngasidi khungang ado yum 13 mukti taba hore. Adubu numidangi matamdadi hanagi hanani maisu ningthina pusin mangan musunatri. Karigumba tanjada lambi nakan animakti uwa marang kaina haubanina numidangi matamda lengoi chaibi nungjeng chaibi hainabi adugumbasu ahalsingna wari khare sane. Nauna polakpa makhoigi masasingdasu wari oina tamba libusu yauri. Aduga amuksu numidang thengna hajilakpa matamda lambi mayai chap chana waga taraglarami. Karigumbadu wado hek tare haduna kange tawruba tarabasu wado haigalai. Aduga litke tawruba taragana wado kanna namthaduna mi adu hanaba honai ka haduna wari mathang angangsingna tamli. Madugi maming adubana makhoina watol langkhakpi hanasu maming kawi. Asigumba wari singase mapabungna toina magi macha tombida tami. Tumbi mausana yamna kigali adubu kiba tarasu asigumba akibagi wari singasidi taba yamna pami. Angana matamdabudi thoin hena khande adubu numidangi matamdadi imungna thaba ama tawba natraga karigumba ma lothokpa matamdasu magi manakta mi sangrabadi hekka tawba ngamde pankiri ki kalle. Mamanadi mabu yamna toina ngangi imungda kiganu fatte hai. Adubu angang oiriba sahi 13 changlibanina masada akibadi yamna phawba hele. Mapanabudi kaisum tawroi hayeng chawraga phajakhini adum hai. Numidangi matam ayambada mapaga tuminnaba matamda mapada wari libiyu ngangbadagi mapabung aduna makhoi khunda thokiba thodoksingi maramdabu oiro sajinba waridabu oiro akiba lai thokpagi wari kaya maliri. Magi nupina sawi angang ado yam kigan chawbani adugumba wari liganu hai. Adubu kirabusu kina tombi taningmadi yamna phawi. Mapara sijet ko chilaga mapana liba wari sing adum tari. Tasengna hairabada tombigi mapu magi mama adugi apoko mapabung ado makhoi khul adugidi khwaidagi henna mayamna khangnaraba afabu maibani. Mangondagi henna haiba khangbasu kana amata leite. Lamsu yam lamnaba oide lekai khul maseni. Tombina angang oiba tarasu mapu adu maiba oy habadi khange. Adubu magi ka henna mahising adugi maramdadi karimata thoina khallude wakhansu oiruba natte. Ngasidi mapabung aduna wari lirakko matamda mapu adugi maramda oina wari tamai. Magi nupina khami adugum wari adu tamgunu hai. Adubu tombini yadabadagi mapada libiyu hangbadagi mapa aduna magi makubok adugi maramda wari liba hore. Ishanupa taw nangi napu oiriba khoimuse magi mahi asina kayagi matik hai habada numidang athengba taibang michik mirau khon tadaba matamda magi masadagi maibul loina thokraga labuk lamhang akoibada koina paiba ngamani. Numidang athenga matamda
maibul paibi thoi habado nangi pupusu adu ngamani wahiru tabada machanupa aduna yamna kina ha maibul paibi pabung maibul paibi harisibu kamai toge mamana nakandagi kan laure he tombi tumin tumu nangi pabung liribado oida pada ngaktani nang tumin tumu mamana kana lauribusu machanupa aduna mapada kanna konsilaga tamna wari singadubu libiyu ngangli mapana lidibu wari dusu achumba kaya amsi yawi aduga wari hena taba nungainaba semjen chajinba wari kaya amsi yawdaba nate macha adudi maya launa katholaga mapana libu wari sing mathang nungaina tari matam aduda maisu kya kana thanaba nate aduna numidangi matambu oirabadi bodon khangde laten thomai khangde chamduna kerosin haduna nongana phawba mairi pikna ngalhanduna thomai sing adubu chammi machana wari adubu nungaina tari mapana mathang tamli hairi ibungo nang karigumba kanda watol langkhakpi habado nang tarabra nang khangbra machana pana khumle babung ai khara-kharadi wari oina tai aduga asengmadi khangde ado kamai togeba leibro mapana khummi kariga leitani lei nangi pupuna thengnakiba thaudo amakhak ai tamge taw ngasi makti adugumba uba thokpadi akhoisu yaudre adubu nangi pupuna tambadadi akhoigi asigi mamangi laraktu khangidana tombina thoiba khoigidra ha nangi namanaba thoibado makhoigi laraktu khangidana lerak adugi labuk matai thangbadu yumama leibado makhoigi yumgi misingdi nowna khulholakpani akhoina khara pilingadigi hawna makhoidi leire nahalai hainaramba kandadi mafam ado heloi kaya amagi sanafamni suhai yamna songi yamna sugi suhaine nongma makhoigi yumgi mising anaba horakpadagi nangi pupuni yengma chatli matam ado ahingi matam chu yamna thengi hai mana lai khurumba loraga thorokka matam badi lerak adugi hek mangmaktada leiriba wa yamna hauba mate ema leire adudagi wa amakhak lambi mayai da phaina tarami haine tombina ha lambi mayai da wa taramba mapana lambi mayai da tarami haine nangi pupusu waru taragla rambadagi kanana yalaga thalamli bunaside mahaksu karimata bab oidabadagi wadu makhong aduna kange tawi adubu wado mikup kharagi matungdadi yamna wangna phat haigalai madudagi nangi pupuna khangle asidi matam mamagi hainabi waduni dana hais ai kari tawni pupuna aduna khallingai ngasai gi haigalambu wado tamna mu haitarak bujani aduga lambi mayaiduda ambakasu phairiga lebujani mana haitaraga taribado makhadasu mi litlaga satpa yabagi mongdani pupuna ambakasu mong yengi haduna wadugi makharamda litlaga satki haduna tawi hai adubu waduna kanna namtharai nangi pupuna mada lairon tilon phajana haiba khang haibanina khutakta magi haijabi lairon kaya ama solaga wadubu mathaklomda haiganaba torami uchinna sin wadubadi mathaklomda haigatkre adubu ngayaktangi matungdadi warak adugi manungdagi leingoi nujeng jaibi hainabado aduni amuk jai thorokliba machanapa tombina ha leingoi jaibi nujeng jaibi haiba mapana makan makha kayagi laise leirambajani matam aduda misu yamna tadaba isuk sukpanina darak mosong asongbase makhoigi sanapam moiduna nungaina leibajani ngasibudi lekai ashaidashu yum phanayamna tare nahalwagi aki bathodokti khara makhaidi pharabani numidangi matam sibudi khara di mathi phongle tombi hanamoti kibe hele tombi na hange ado akoi bupudi karimata awaba khudong thiba tadabra mapana nokphet tawna madi kadai de khudong thiba tagani lai kaya mana sanadibani numidangi matam dasu lawbu khawon bane lawje hen ba kaya amsu tawkrabani akhoi di adumuti kya khangaude
ꯑꯗꯨꯕꯨ ꯃꯊꯛ ꯊꯣꯡꯕ ꯑꯍꯜꯁꯤꯡꯅ ꯂꯤꯕꯗꯗꯤ ꯑꯩꯈꯣꯏ ꯈꯔ ꯇꯥꯏ꯫ ꯇꯣꯝꯕꯤꯅ ꯑꯦ ꯂꯧ ꯈꯥꯎꯍꯟꯕ ꯂꯧꯖꯍꯟꯕ ꯌꯥꯕ꯭ꯔꯥꯅꯦ? ꯃꯄꯥꯅ ꯅꯪꯒꯤ ꯄꯨꯄꯨꯒꯤ ꯃꯍꯩꯁꯤꯗꯤ ꯍꯥꯏꯕꯒꯤ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔ ꯇꯨꯝꯃꯣ, ꯑꯩꯁꯨ ꯋꯥꯔꯦ ꯄꯣꯊꯥꯔꯒꯦ꯫ ꯃꯆꯥꯗꯤ ꯈꯪꯅꯤꯡꯕ ꯌꯥꯝꯅ ꯍꯦꯟꯕꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ, ꯄꯥꯕꯨꯡ ꯉꯥꯏꯈꯣ ꯈꯔꯒ ꯂꯤꯕꯤꯌꯣꯕ, ꯑꯩ ꯈꯔꯒ ꯇꯥꯅꯤꯡꯉꯤ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯃꯃꯥꯡꯂꯣꯝꯗ ꯐꯥꯠꯇꯅ ꯃꯅꯤꯡꯂꯣꯝꯗ ꯐꯥꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯃꯥꯡꯂꯣꯝꯒꯤ ꯂꯝꯕꯤꯁꯤꯕꯨ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ? ꯃꯄꯥꯅ ꯈꯨꯝꯃꯤ, ꯃꯃꯥꯡꯒꯤ ꯂꯝꯕꯤꯁꯨ ꯆꯠꯄ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯈꯣꯏꯅ ꯃꯅꯤꯡꯂꯣꯝꯗ ꯁꯨꯝ ꯐꯥꯠꯂꯝꯕꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯄꯅꯤ꯫ ꯃꯃꯥꯡꯒꯤ ꯆꯔꯨ ꯄꯩꯔꯤꯕꯗꯣ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃꯗꯤ ꯂꯩ, ꯑꯗꯣꯝꯗ ꯐꯥꯎꯔꯒꯁꯨ ꯆꯠꯄ ꯌꯥꯕꯅꯤ꯫ ꯅꯪꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯅꯦ? ꯃꯃꯥꯡꯒꯤ ꯂꯝꯕꯤꯗꯨꯗꯤ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ, ꯌꯥꯝꯅ ꯁꯨꯏ꯫ ꯃꯅꯤꯡꯂꯣꯝꯗꯗꯤ ꯌꯨꯝ ꯈꯔ ꯌꯥꯝꯅ ꯇꯥꯏ, ꯑꯗꯨꯅ ꯃꯅꯤꯡꯒꯤ ꯂꯝꯕꯤꯗ ꯆꯠꯄꯅꯤ꯫ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗꯁꯨ ꯀꯥ ꯍꯦꯟꯅ ꯈꯪꯉꯨꯅꯨꯗ, ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯕꯗꯨꯅ ꯃꯄꯥꯗꯨꯅ ꯇꯣꯝꯕꯤꯕꯨ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯈꯔ ꯇꯥꯔꯝꯂꯕꯒꯤ ꯇꯨꯡ ꯑꯗꯨꯝ ꯄꯣꯊꯥꯔꯦ, ꯇꯨꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯏꯊꯕꯗꯤ ꯌꯥꯗꯦ꯫ ꯃꯄꯥꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯂꯤꯈꯤꯕ ꯃꯩꯕꯨꯟ ꯄꯥꯏꯕꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯇꯣꯟ ꯂꯪꯈꯥꯛꯄꯤ ꯍꯥꯏꯅꯕꯤ, ꯅꯨꯡꯖꯦꯡ ꯆꯥꯏꯕꯤ ꯂꯩꯉꯣꯏ ꯆꯥꯏꯕꯤ, ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯤ꯫ ꯀꯔꯝꯕ ꯂꯥꯏꯁꯤꯡꯅꯣ ꯁꯤꯕꯣ? ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥꯔꯤꯁꯦ꯫ ꯑꯦ ꯁꯥꯊꯤ ꯁꯥꯊꯤꯕ ꯂꯥꯏꯁꯤꯡꯁꯤꯗꯤ ꯊꯣꯛꯄ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯝꯕꯤ ꯑꯗꯨꯝ ꯂꯩꯔꯤ꯫ ꯍꯥꯟꯅꯗꯒꯤ ꯈꯔꯅꯒ ꯍꯦꯟꯅ ꯀꯤꯒꯟꯕ ꯄꯥꯈꯠ ꯆꯥꯎꯕ ꯇꯣꯝꯕꯤꯅꯤ꯫ ꯃꯄꯥꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯀꯤꯕ ꯐꯥꯎꯖꯔꯛꯇꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯅ ꯃꯥꯏꯀꯩ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯀꯦꯔꯨ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯗꯨꯅ ꯐꯔ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯁꯤꯡ ꯈꯖꯤꯛꯇꯪ ꯂꯦꯡꯕꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯇꯣꯝꯕꯤ ꯌꯦꯡꯉꯤ꯫ ꯀꯤꯕꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯀꯤꯔꯕꯗꯤ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯗ ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯄꯥꯁꯨ ꯀꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯀꯧꯕ ꯉꯝꯗꯦ꯫ ꯃꯃꯥꯗꯗꯤ ꯃꯥꯅ ꯀꯧꯕ ꯍꯧꯗꯣꯛꯄ ꯀꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯆꯤꯆꯦ ꯀꯨꯟꯁꯤꯜꯂꯒ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯗꯣ ꯐꯤꯅ ꯄꯨꯟꯅ ꯀꯨꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯤꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯕꯗꯒꯤ ꯇꯣꯝꯕꯤꯅ ꯃꯃꯥꯏ ꯀꯨꯞꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯒꯅꯤ, ꯑꯗꯨꯒ ꯄꯣꯠꯆꯩꯁꯤꯡ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯀꯣꯏꯅ ꯌꯦꯡꯒꯅꯤ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨ, ꯋꯥꯔꯤꯁꯨ ꯇꯥꯅꯤꯡꯕ, ꯀꯤꯁꯨ ꯀꯤꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯦꯡꯁꯨ ꯌꯦꯡꯅꯤꯡꯕ, ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ꯫ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯃꯥꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤꯉꯩ ꯈꯔ ꯍꯦꯟꯅ ꯀꯤꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯣꯏꯖꯕ ꯍꯨꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯌꯥꯝꯅ ꯐꯤꯡꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯄꯗꯧꯅ ꯀꯥꯈꯠꯂꯛꯑꯒ ꯃꯈꯣꯏꯒꯤ ꯊꯨꯡꯒꯤꯜ ꯑꯗꯨꯕꯨ ꯈꯣꯠꯂꯒ ꯍꯨꯏ ꯑꯗꯣ ꯀꯞꯄꯗꯧꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯅꯍꯦꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯇꯥꯕꯅꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯇꯣꯝꯕꯤ ꯈꯪꯉꯤ꯫ ꯃꯄꯥꯗꯁꯨ ꯀꯧꯕ ꯀꯤꯔꯦ꯫ ꯃꯄꯥꯗ ꯀꯣꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯨꯏ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯀꯤꯕ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯃꯄꯥ ꯐꯥꯎꯕ ꯍꯧꯗꯣꯛꯄ ꯀꯤꯔꯝꯃꯤ꯫ ꯃꯤꯅ ꯍꯥꯏꯅꯩ, ꯍꯨꯏ ꯀꯞꯂꯕꯗꯤ ꯂꯥꯏ ꯂꯥꯛꯏ꯫ ꯇꯣꯝꯕꯤ ꯑꯗꯨꯃꯛꯇꯤ ꯈꯪꯉꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯁꯤꯅ ꯀꯞꯂꯤꯕ, ꯃꯥꯡꯒꯣꯟꯗ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯗ ꯈꯣꯠꯂꯤꯕꯁꯦ ꯂꯥꯏ ꯂꯥꯛꯄꯗꯒꯤ ꯀꯞꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯄꯥꯗ ꯀꯧꯔꯨꯕ ꯂꯦꯡꯍꯜꯂꯨꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯂꯥꯏꯅ ꯇꯥꯈꯤꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯇꯣꯝꯕꯤꯅ ꯀꯧꯕ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯏ ꯑꯗꯨꯅ ꯀꯟꯅ ꯀꯞꯄ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯑꯗꯨꯕꯨ ꯀꯟꯅ ꯂꯦꯡꯍꯜꯂꯛꯏ꯫ ꯃꯄꯥꯁꯨ ꯃꯆꯥꯅ ꯑꯗꯨꯝ ꯂꯦꯡꯍꯜꯂꯛꯄꯗꯒꯤ ꯀꯣꯟꯅ ꯊꯪꯅ ꯃꯤꯁꯤꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯤꯗ, ꯍꯩ ꯀꯩꯗꯧꯔꯦ? ꯇꯣꯝꯕꯤꯅ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯄꯤꯛꯅ, ꯄꯥꯕꯨꯡ ꯍꯨꯏ ꯀꯞꯄꯦ꯫ ꯃꯄꯥꯁꯨ ꯃꯆꯥꯅ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯄꯥꯁꯨ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯦ꯫ ꯍꯨꯏꯅ ꯊꯣꯡꯖꯤꯟꯗ ꯒꯣꯔꯣ ꯈꯣꯠꯂꯒ ꯀꯞꯂꯤꯕꯗꯣ ꯃꯄꯥꯅ ꯇꯥꯕꯗꯒꯤ
ꯃꯆꯥꯗ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯀꯤꯒꯅꯨ, ꯉꯁꯤꯁꯦ ꯊꯥꯡꯖ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜ ꯑꯗꯣ ꯑꯥ ꯌꯧꯕꯅꯤ, ꯃꯗꯨꯒꯤ ꯂꯝꯕꯤꯗꯣ ꯊꯥꯡꯖ ꯃꯇꯝꯗ ꯃꯈꯣꯏ ꯈꯔ ꯁꯥꯟꯅꯕꯅꯤ, ꯊꯣꯛꯄꯅꯤ, ꯇꯥꯏꯕꯪ ꯃꯤꯗ ꯀꯩꯁꯨꯝ ꯇꯧꯕ ꯅꯠꯇꯦꯗ, ꯀꯤꯒꯅꯨ ꯀꯤꯒꯅꯨ, ꯇꯨꯃꯤꯟ ꯇꯨꯝꯃꯨ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯤꯅ, ꯑꯗꯨ ꯄꯥꯕꯨꯡ, ꯍꯨꯏ ꯀꯞꯄꯤꯁꯤꯗꯤ? ꯃꯄꯥꯅ ꯈꯨꯝꯃꯤ, ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯕ, ꯃꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯂꯥꯏ ꯎꯕ ꯉꯝꯃꯅꯤ, ꯑꯗꯨꯒꯤ ꯂꯥꯏ ꯎꯕꯗꯒꯤ ꯑꯁꯨꯝ ꯀꯞꯂꯤꯕꯅꯤ, ꯇꯨꯝꯃꯨ ꯇꯨꯝꯃꯁꯦ꯫ ꯃꯄꯥꯅ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯂꯒ ꯇꯨꯝꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯑꯉꯥꯡ ꯑꯁꯤꯅ ꯑꯀꯤꯕ ꯋꯥꯔꯤ ꯇꯥꯔꯕꯗꯨꯅ ꯃꯥꯅ ꯄꯪꯀꯤꯗ ꯀꯤꯕꯅꯤ, ꯄꯥꯈꯠꯄꯅꯤ꯫ ꯃꯄꯥꯅ ꯐꯖꯅ ꯊꯦꯝꯂꯒ ꯍꯧꯖꯤꯛꯇꯤ ꯇꯨꯝꯍꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ, ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯇꯣꯝꯕꯤ ꯐꯤ ꯑꯊꯥꯕ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯄꯥꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯤ, ꯇꯣꯝꯕꯤꯗ ꯆꯔꯥ ꯋꯥꯜꯂꯨ ꯍꯥꯏꯔꯤ꯫ ꯇꯣꯝꯕꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯖꯤꯛ ꯑꯗꯣ ꯑꯌꯨꯛꯇ ꯆꯔꯥ ꯋꯥꯜꯂꯤ, ꯍꯪꯒꯥꯝ ꯊꯣꯡꯕꯅꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇꯨꯁꯨ ꯊꯛꯇ ꯅꯤꯛꯂꯗꯨꯅ ꯇꯣꯝꯕꯤꯅ ꯃꯩ ꯌꯥꯏꯅ ꯌꯥꯏꯅ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯏ꯫ ꯁ꯭ꯀꯨꯜꯒꯤꯁꯨ ꯁꯨꯇꯤ ꯊꯥꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯇꯣꯝꯕꯤꯗꯤ ꯀꯔꯤ ꯇꯧꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯔꯤꯛ ꯄꯥꯔꯝꯒꯅꯤ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅꯤꯒ ꯄꯨꯜꯂꯒ ꯁꯥꯟꯅꯕ ꯊꯣꯛꯈꯤꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥꯅꯤ꯫ ꯍꯜꯂꯛꯂꯒ ꯑꯃꯨꯟꯕ ꯆꯥꯕꯅꯤ, ꯃꯈꯣꯏꯗ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯁꯥꯟ ꯁꯥꯟꯅꯔꯨꯅꯤ, ꯁꯥꯟꯅꯕ ꯃꯈꯟ ꯃꯈꯟ ꯁꯥꯟꯅꯅꯤ, ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯒꯅꯤ꯫ ꯑꯌꯨꯛꯀꯤꯁꯨ ꯁꯥꯟꯅꯕ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯁꯨ ꯈꯔ ꯉꯟꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕ ꯈꯣꯏ ꯃꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯋꯥꯏꯗ ꯌꯨꯝꯂꯛꯇ ꯀꯩꯗ ꯁꯥꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯣꯝꯕꯤꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯂꯝꯕꯤ ꯆꯠꯅꯗ꯭ꯔꯕ ꯆꯔꯨ ꯄꯩꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯔꯣꯝꯗ ꯑꯣꯏꯅ ꯃꯈꯣꯏ ꯁꯥꯟꯅꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯌꯧꯅꯈꯤꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯌꯧꯈꯤꯕꯁꯦ ꯊꯣꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯅ ꯗꯝꯕꯥ ꯐꯨꯕꯤ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯗꯨꯅꯤ꯫ ꯁꯥꯟꯅꯕꯒꯤ ꯑꯗꯨꯝ ꯆꯠꯅꯈꯤꯕ ꯃꯇꯝꯗ ꯊꯣꯏꯕꯗꯤ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯌꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯈꯣꯡ ꯂꯝꯕꯤꯗꯕꯨꯗꯤ ꯃꯃꯥꯡꯒꯤ ꯂꯩꯔꯛ ꯑꯗꯨꯒ ꯐꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯆꯪꯂꯤꯕꯗꯨꯗꯤ ꯆꯔꯨ ꯄꯩꯔꯤꯕꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯏꯆꯥꯎ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯤ꯫ ꯏꯪꯈꯣꯜ ꯑꯗꯣ ꯄꯣꯠꯆꯩ ꯀꯔꯤꯃꯇ ꯊꯥꯅꯗꯦ, ꯏꯁꯣꯡ ꯁꯣꯡꯉꯤ, ꯅꯥꯔꯛ ꯃꯣꯡꯁꯣꯡꯅ ꯂꯩꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯣꯡꯁꯣꯡꯗꯨꯗ ꯑꯗꯨꯝ ꯂꯪꯁꯤꯟꯕꯁꯨ ꯃꯌꯥꯎꯏ꯫ ꯑꯗꯨꯒ ꯆꯐꯨ ꯊꯨꯒꯥꯏꯕꯤ ꯍꯥꯏꯅꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗꯣ ꯈꯪꯅꯩ꯫ ꯊꯣꯏꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯁꯥꯟꯅꯕꯗꯨꯗ ꯃꯈꯣꯏꯅ ꯎꯗꯅꯕ ꯂꯣꯠꯄꯣꯏ ꯂꯨꯝꯕꯣꯏ ꯀꯔꯤꯑꯣꯏ ꯆꯪꯈꯤꯕꯅꯤ꯫ ꯑꯁꯣꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯄꯥꯛꯊ ꯂꯨꯝꯂꯒ ꯆꯪꯈꯤꯕꯗꯨꯅ ꯉꯁꯥꯏꯒꯤ ꯂꯪꯊꯣꯛꯂꯝꯕ ꯑꯆꯥꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯊꯣꯏꯕꯅ ꯌꯥꯝꯅ ꯉꯛꯅ, ꯑꯦ, ꯀꯥꯏꯗ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯗꯤ? ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯌꯦꯡꯂꯤ꯫ ꯃꯃꯥꯡꯂꯣꯝꯗꯅ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯤ, ꯑꯗꯨꯒ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝꯗꯅ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯌꯥꯝꯅ ꯁꯣꯡꯉꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯇꯩꯗꯤ ꯑꯃꯁꯨ ꯀꯣꯏꯊꯤ ꯊꯤꯅꯕꯗꯒꯤ ꯐꯪꯅꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯊꯣꯏꯕꯕꯨꯅꯤ ꯃꯈꯣꯏꯅ ꯊꯤꯔꯤꯕꯁꯦ꯫ ꯁꯥꯟꯅꯕꯒꯤ ꯊꯤꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯇꯩ ꯄꯨꯟꯅ ꯐꯪꯂꯕꯗ ꯊꯣꯏꯕ ꯃꯇꯣꯝꯇ ꯃꯉꯥꯏꯔꯦ ꯐꯪꯗ꯭ꯔꯤꯕꯁꯦ꯫ ꯐꯅ ꯀꯨꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕꯗꯒꯤ ꯃꯍꯥꯛꯁꯨ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯊꯣꯔꯛꯑꯣ ꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯕꯨ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯐꯣꯡ ꯐꯣꯡ ꯀꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯏꯕ ꯀꯧꯗꯨꯅ ꯑꯗꯨꯝ ꯊꯤꯅꯔꯛꯏ꯫ ꯌꯨꯝꯁꯨ ꯌꯥꯝꯅ ꯇꯥꯕ ꯂꯩꯀꯥꯏꯁꯨ ꯑꯣꯏꯗꯦꯗꯣ, ꯑꯉꯥꯡ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏ 4-5ꯗꯅ ꯂꯩꯔꯤꯕ꯫ ꯃꯥꯒꯤ ꯃꯥꯏꯀꯩ ꯆꯠꯇꯨꯅ ꯊꯣꯏꯕ ꯍꯥꯏꯗꯨꯅ ꯀꯧꯅꯔꯤ꯫ ꯃꯇꯝꯁꯨ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯇꯩꯁꯨ ꯃꯥꯒꯤ ꯃꯃꯥꯁꯤꯡꯅ ꯊꯦꯡꯂꯦ ꯁꯥꯟꯅꯕ ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯀꯧꯅꯈꯤꯕꯗꯒꯤ ꯆꯠꯅꯈꯤꯕ ꯌꯥꯎꯔꯦ꯫ ꯊꯣꯏꯕꯒ ꯇꯣꯝꯕꯤꯒꯗꯤ ꯂꯨꯅ ꯇꯤꯟꯅꯩ꯫ ꯊꯣꯏꯕ ꯊꯣꯔꯛꯇꯕꯗꯒꯤ ꯇꯣꯝꯕꯤꯅ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯑꯦ꯫ ꯊꯣꯏꯕ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯊꯣꯏꯕꯅ ꯑꯁꯣꯝꯗ ꯑꯁꯣꯡꯕꯗꯨꯒꯤ ꯃꯔꯛꯇ ꯆꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯍꯧꯔꯤꯕ ꯍꯩꯀꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯃꯁꯥ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯐꯔ ꯍꯥꯏꯔꯒ ꯇꯣꯡꯂꯤ꯫ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯃꯥꯜꯂꯤ꯫ ꯊꯣꯏꯕꯅ ꯍꯦꯛ ꯑꯣꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ꯫ ꯎꯕꯗꯒꯤ
ꯊꯣꯏꯕꯗ ꯃꯈꯨꯠ ꯈꯜꯂꯒ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯃꯥꯒꯤ ꯃꯈꯨꯠꯇꯁꯨ ꯍꯩꯀ꯭ꯔꯨ ꯌꯥꯝꯅ ꯄꯥꯏꯕꯒꯨꯝ ꯇꯧꯔꯤ ꯍꯩꯀ꯭ꯔꯨ ꯄꯤꯖꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯕꯨ ꯀꯧꯁꯤꯜꯂꯤ ꯊꯣꯏꯕ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯛꯄꯗꯒꯤ ꯑꯁꯣꯡꯕꯗꯨꯒꯤ ꯃꯔꯛꯂꯣꯝꯗ ꯑꯗꯨꯝ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯦ ꯃꯥꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯉꯩ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯅ ꯊꯣꯏꯕ ꯊꯣꯏꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯊꯣꯏꯕꯅ ꯇꯥꯔꯝꯃꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯨꯅ ꯑꯦ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯑꯦ ꯅꯪ ꯐꯪꯈꯤꯗꯣꯔꯦ ꯂꯣꯠꯂꯣ ꯂꯣꯠꯂꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯕꯁꯨ ꯃꯥ ꯂꯣꯠꯂꯤꯕꯅꯤꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯩ ꯈꯟꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯄꯥꯝꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯂꯣꯠꯂꯣ ꯂꯣꯠꯂꯣ ꯍꯥꯏꯔꯝꯕꯗꯒꯤ ꯍꯩꯒꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗꯒꯤ ꯃꯤ ꯑꯗꯨ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯊꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯍꯦꯟꯅ ꯁꯣꯛꯄ ꯅꯔꯛ ꯃꯁꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯄꯥꯛꯊ ꯄꯥꯛꯊ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯅꯗꯤ ꯃꯥꯕꯨ ꯀꯣꯏꯀꯧ ꯀꯣꯏꯀꯧ ꯀꯧꯔꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯇꯣꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯁꯨ ꯀꯔꯤꯃꯠꯇ ꯇꯥꯔꯛꯇ꯭ꯔꯕ ꯃꯝꯁꯤꯜꯂꯛꯄꯗꯒꯤ ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯦ ꯃꯝꯂꯦ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯉꯥꯏꯈꯣ ꯑꯩꯈꯣꯏꯗ ꯑꯍꯥꯎꯕ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯌꯥꯝꯅ ꯂꯩꯍꯧꯏ ꯆꯥꯔꯨꯁꯤꯔꯥ ꯏꯕꯥꯅꯤ ꯆꯠꯁꯤꯔꯥ ꯊꯣꯏꯕꯗꯤ ꯑꯉꯥꯡꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯄꯥꯝꯂꯣꯏ ꯊꯣꯏꯕꯗ ꯈꯨꯝꯃꯤ ꯅꯣꯏ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯑꯃꯗꯨꯅ ꯑꯁꯤꯗꯅꯦ ꯌꯥꯝꯅ ꯂꯥꯞꯇꯦꯕ ꯅꯪ ꯂꯥꯛꯀꯦꯔꯥ ꯊꯣꯏꯕ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯣꯡꯕꯗꯨꯒꯤ ꯃꯔꯛꯂꯣꯝꯗ ꯐꯥꯎꯔꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯆꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯍꯩꯃꯥ ꯊꯣꯏꯕ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯅꯪꯕꯨ ꯊꯤꯔꯒ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯤꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯣꯏꯕ ꯑꯃꯗꯤ ꯁꯛꯇꯝ ꯑꯗꯣ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯊꯣꯏꯕꯗ ꯀꯧꯔꯛꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯇꯣꯝꯕꯤꯅꯅꯤ ꯇꯣꯝꯕꯤ ꯎꯕ ꯃꯇꯝꯗ ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯗꯨꯕꯨ ꯌꯦꯡꯂꯒ ꯇꯣꯝꯕꯤ ꯑꯩ ꯃꯈꯣꯏꯗ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯇꯣꯏꯅꯤ ꯇꯨ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯗ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯍꯥꯏ ꯂꯥꯛꯑꯣ ꯅꯪꯒ ꯆꯠꯂꯨꯁꯦ ꯇꯣꯝꯕꯤꯗꯤ ꯊꯣꯏꯕꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯉꯟꯅ ꯃꯥꯅ ꯅꯥꯀꯟꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯇꯣꯝꯕꯤꯅ ꯀꯤꯅ ꯑꯦ ꯊꯣꯏꯕ ꯀꯅꯥꯗꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯊꯣꯏꯕꯅ ꯇꯨ ꯃꯉꯣꯟꯗꯅꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯃꯥꯁꯨ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯥꯀꯟꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯒꯤ ꯊꯣꯏꯕꯅ ꯌꯥꯝꯅ ꯉꯛꯅ ꯑꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯌꯦꯜꯂꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯃꯇꯥꯏ ꯃꯆꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯠ ꯈꯜꯂꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯣ ꯀꯧꯔꯛꯀꯅꯨ ꯅꯇꯣꯝꯇ ꯂꯥꯛꯑꯣ ꯃꯥ ꯌꯥꯎꯔꯕꯗꯤ ꯅꯪ ꯌꯥꯝꯅ ꯆꯥꯕ ꯐꯪꯉꯣꯏꯌꯦ ꯂꯥꯛꯑꯣ ꯅꯇꯣꯝꯇ ꯂꯥꯛꯑꯣ ꯃꯥ ꯊꯅꯝꯃꯣ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯁꯛꯇꯝ ꯑꯗꯨꯅ ꯊꯣꯏꯕꯕꯨ ꯀꯧꯕꯒꯨꯝ ꯇꯧꯔꯤ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ